Angakpa photo. Sigi photos da munna yingbiyo. Albert Einstein natrane sibo. Manida. Ngaiko. Mit kudrip kuzilaga amuktanga yingbiyo. Natraga khongthang kitang maning hanbiraga mo yingbiyo ne. Haima, karino touriste Einstein's di Marilyn Monroe on thokredna. Masig lai si hybrid lai ni. Haidi lai ani thoiduk mong amada punsinaraga sembune. Lai amagi blur chatpa part singa atop lai amagi make sengba part singa punsinaraga sigi optical illusion asi tahalakpane semukpane. Se siga manaba atop lai amamu ucharake. Sigi lai sisu chumna yeng matamdadi misi chumna dum laibane ubune. Aduga sisu mit khutri khuzilaga or khongthang khara tungda maning handogi yengagadi misi saubagi sugat boy suktok pu yamuk urakpane. Interesting oidra. Se sigi plus sign sigi mayai damu munna yengbiyo. Sakhen sing stayda mit joy thokpirudo plus sign sa samtrak yengbiyo. Red carpet ki sakin sing sigi masaksi on thukpa thiraba saktam singwina uraktra. Masi aina photoshop toraga tatpa toraga mayam do hun banate thajadraga lefala kemte yingbiyo tu yakhibi oina uramba mili sides tu yakhiramdre masigi optical illusion sibna khona flash fast distortion effect haina khangnei sida torisi photo sing si aikhoi brain chi chaihangadaba chamam nangadaba mongda arrange story ni aduga khangjin biyo aikhoi brains di amuga changdamnaba yam pamjai aduna photo sing si yam thuna sat uslukpa matam stida aikhoi mitna khara pikpa natonama chumnei size ki natonama gi yam thuna phatlau mina matamda aikhoi brain si chamamnei madudi chumnei size ki naton si pinocchio gi gum chawruboi urai sumdawdana jinbal mit tai de sudum ubune aikhoi brain na mamangda uki basing aduga yam thuna sum changdam na leibdagi thorap illusion isigi celebrity shagai bi illusion si Asngarang di crash game sanaraga phone anbam dai rehe tu masi irai laiba yamsu interesting oiba game ne madudi 1x bill loire sida tawduisi plan si pukhai khitringi ni sagi winnings phat lahu wi wane aduga sidene ekoi sana pamba amount ma hekta sanagi yai kuina ngai ni kai mana chawbu di heli oh yes adi amuka su thoire thaki be amount double the thoire thurpa sales si paytm bank tagi lok thuani sida dai top game sing su yauri under and over dice head and tail asne sing si sanaraga daw yar ga dom BMW car iPhone laptops gas price makal mathel mana sing phangbi ya hali registration tawda gi promo code sinaraga de dom rupees 130,000 amadi 150 free spins phangani link comment da hapchar mage apama sing live ingbiyo Mathang dam leire yam interesting oibo optical illusion negative after image effect. Se sigi mayai gi dot homes da munna yingbiyo. Misaksesu hana dum takthuk charumge Jennifer Lopez ne. Yare photos da sangtruk yingbiro mid khapi gano. Aina 1 2 3 hairak pungai biyo. 1 2 3 hairak puga ina kishum yawdaba ahangba screen nama ullakane. One, two, three. Ahang screen stay the aina urisi adom su ubibro. Ahang screen stay the angangwa machugi prelit Jennifer Lopez urisi adom su suitin ubirungani. Wow. Tigi angangwa dot stay the samtrik ingbiyo. Marak ta mit kapayai. Nakal da topa masu sing lai haibsi nangi peripheral vision na khangba ngamgani adubu makhoi sing adu da puning changdiruno. Ngaki matung da ina screen na si ngohanjarkani yam nungairidi ahangba ngong screen na duda sigi machu sanglab square ani si taraga laigani aduga amuke hena nungairina makhogi machu asi change torkani onlakani yar kadawre ai 7 phang masing tharake lunam dainina mid khaptana bhona biyo 1 2 3 4 5 6 7 Haijakiba angakpadu birakpra niamsumna tawsing soidanu biramgani mathangi optical illusion amuk yingnase
Masi Cinderella-gi lanbanni. Sida nang yengdoisna sigi amuba dot asdani. Handak mukti mit kapigano yare yengba hubiro. Ay tiendagi masing tiga charake. One hek yawbaga laisi aina black and white on thok jagani. Adubu atum nangak toidi black and white photo dotum nadi color uina yam make singna fazana uwa fangani. Hojik uriba colors tagi hena sing lawa color ni udoisi. Higok machu gyatia lanbala siga semba machu loina urakani. Adudi ay tiendagi tiga charake. 10, 9, 8, 7, 6, 5, 4, 3, 2, 1. Color da uba soidana phangbiramgani khalli. Dot to the ying thokibdadi photo sita sengbadi black and white ni haiba soidana khangbiramgani. Sigi lights da ikuina building khara uri. Adubu ta sengbadi sigi lights da su karigumba ama lolaga yauri. Lotuna yauri ba laishuraknaba mit khuzilaga yingbiyo. Lotuna yauri basi atai kari sunate Mona Lisa ni adom uba phangbibra. Sigi dot mayam sigi manungda letter haidi mayek ama lolaga yauri madu kari mayek no puthokpa ngamreng biyo. Lotuna yauri ba mayek se atai kari sunate tini. Sigi amuba line ani si karamana sangba hele. Sangba chap manai thajadragadom su olaga hekting biyo. Masda yauri ba dot tarani thuyasi masi amuk kim yeng da pulapuna uba phangbring biyo. Pangloi, ngamloi. Masigi lights da yingbiyo. Chap lepa leng daba manurumgani. Adubu, aikoina kok natraga mitsi jar amuk lapthokiba amuk naksilakpa tawre yengagadi laishi lengakpa ungakpa mana ugani. Masik kari maramdagi thoklibano haibadudi atopa video mada nainajage. Hojikidi phola sikak hana chabiyo. Sigi lights da yingbiyo. Kaidawe manungda leriba square maza ase tauri lengba manbane adubu tasingbadi masi aringba natte masigi optical illusion se boikoina spine drift illusion haina khangnai sigi table ani saida yingbiyo thong akhuba mada puslakpada table ani sigi marakta karamban hena laidong mali thong akhuba mada puslakpada Ekhoi mityeng da oi thangmada yungna leiriba tableasna laidong male thong akhuba mada puslakpada adubu tasengmadi sigi table ani si chawsangba size chap manaribane sigi optical illusions da torisi asangbaga apakpaga tamuk leiba 2D picture state da ekhoi gi pukning wakhalna asangba apakpa awangba ahumuk leiba 3D oiba lai oina ekhoi gi bhabna artha hanjaduna ubadagi sigi optical illusion asi thokpane Aikoigi khangba uba phawbugi shakti siga tasingba taibang asiga chayet naribane oi thangba table gi ubak silo thoga ye thangba table gi mathak stai da thammagadi aikoina line khangba ngamgani table ani asi size chap mane haiba